लौथोउ अमदी टेररिस्टना मिचम हाटपा लेफल्लु नत्रबदी अखोई इसाना इसा कंजरेगे हाइबा खोलाउगा लोइनना मियाम गी रैली चक्रे अमदी चीफ मिनिस्टर की वार ऑन ड्रग्स कैंपेन के मनुंग चन्ना मणिपुर पुलिस अमदी फॉरेस्ट डिपार्टमेंट ना उखरुल के चिंगमाई अमदा एकर यांखै मंगा रोम पाक चाउना थारंबा पॉपी सिंह याथतुना मांगहनख्रे ISCOM मणिपुरी पाउ मियेंग ताबिरबा पुमनमपुर सना शर्मिना तरामुक्चेरी अमदी पाउमचा खाइना पिजरी International Human Rights Day tabaga iroinana ngasi amuko poirai leimarol AMAWOVA COHR amadi MSF na Manipur muthatpa yaroi self determination is our bright right Armed Forces Special Power Act 1958 lokthou amadi terrorist singna micham hatpa khudakta lephallo haiba kholauga loinana tongan ba club organization gi mioi sing yauna naha ahalpunna mioi lishing kayana saru yaduna mass rally chakre thangmaiban thau ground dagi chatpa haukiba rally adu tongan ba mafam kaya faudana chatluraga khuman lampak ta thunglaba matung hojik miyam gi mifam ama pangthokli
Mara leitaba miyoi amabu arrest warrant amata yaudana police na fazinduna thamba yaningde imagi mairagi convener TH Sujata khudakta thadu u haiduna ngarang numidang lamfel ge police station gi maira paibi singna thomjinnaba hotnakre pangmi singda wangangladuna imagi mairagi co convener RK Sunita na phongdokhibada tengnopalda kuki nupi singna lambi thattuna security force chathankidaba ta ududadi makhoi kana amata faba leikide aikhoina lan loisinnaba wa kharangang luba police na faduna thamjinbiri TH Sujata khudakta thadokadabani arrest warrant yaudana miyoi amabu numidang athengwada fawbada thadoktana thamba haibasi karamba lono lan loisinnaba honabada matiang pangliba sing faba yaningdi haiki Imagi Mairagi convener Sujatabu airport gi arrest memoji yaudana maran karimta pidana custody da lampen women police station da ngasai pungani dagi na hojik pau thamjani bese mama oi bising da amata penatre magi maran karino puthokpiyo ba lanje horokpa dagi isa sing amadi tangdu leita draba khunai se tangdu leita ba hanjalanna ba haidina kasin koya da chatna lanchibu loisanna ba ge haibagi damakta masagi sacrifice tawdana masagi karimta khandana red zone area sinda chatna lanje Namnabidamta Tokjarliba, my Taigi Ima Amabu, Matakta, Aran Bazar, Mayama Matochalaganda, Hector Pazalaga, Maran Sulaitana, Custody, the Tamzan Baze, Mama Pulama Tayaninde, Toba Matamda, Susatabu Tatopi Gabani, Magi Matakta, Action Lamata Pandiara, Action Pange Harigana, Manipur the Ladyba, Mama, we Punamata, Action Pandi Gabani. I quite no P. Karana, Lansiki Madam Danganjaruba, Sajaruba, Aranba, Propaganda, Mayama Santokana, I could get a Pasarapi in a person back for Yaning there. They know Panda cooking, no fishing, not talking about them, they can have Hage. After the party, Siguma Vamatam the day, Aduga, Lansi Loisha never get among the Laujariba, Sakjariba, Nanjariba, Misitana, Matata, Pasarapi, a Koyaning there, Nasiki Todo, Nasiki Sujataki Todo, Arribo Ibio, Madam D. Sigumba, Yarpota, Delida, Nupilan, Gitamata, Yaunaba, Sasaba Mibo, Aeroplane, Yarport Malung the gay aeroplane, Karamda, Matada, Eres Momoka, Karimta Pitana, Lampen Police Station, the Pusalakanda, Maran Sulay Latana, Hojepong, Saipungani, Hojepunga Target, Sipong the Pazella Tambaze, Mama Anthony and there. Chief Minister Nong Thongbam Birenge Liching Makhada Chatharakliba War on Drugs campaign gi manung channa lorokpa khongthang amada Manipur Police amadi Forest Department ki apunba kangbu amana Ukhrul gi Sihai Kholen village ki Chingsang gi Chawrakna ekar yankhai manga rompak chawba chingmai amada tharamba popi sing yan thatuna manghankhre loinana mafam aduda season lamba Chang manga amasu mai thaduna manghankhre mafam aduda popi tharamba miyoi sing masak khangdoktuna fanaba thodok asigi matangda case ama lokhatuna makhatana thiba humbagi thabak chathakre Nambol Foijing de Leiba Kangla Food ki office building ki gate mayada sakhang dabas singna hand grenade amaga loinana Kangla Food ki manager amadi proprietor ki mingda phone number amayauna warning letter ama thamlamba thengnarakre to Kangla Food Nambol Foijing haina thaba envelope amada yauramba warning letter aduda Kangla Food ki manager amadi proprietor tawriba napal adu party bu thawaidabani haina lowi party na nakhoi gi call ngairakpa kuirabani aikhoina nakhoi gi damak lepli haibasi kaudaba fai masina aroiba warning ni karigumba aikhoina piriba phone number asida athuba matamda pau fawdoraknaba Tarabadi party na matam ama hektada kari tawbang ammi haiba adu khanghangani haina tharamki warning letter aduda piramba mobile phone number adudi 8974327491 ni bomb amade warning letter adu kari maram gi thamlamlibano haiba adudi chap chaba khangbangamdri tungda police ki kangbu ama laktuna bomb amani warning letter adu lokhatkre hairi Laisalakpada maru iba pau amu hana pijari Miyoi lishing kayana saruk yaduna apspa 1958 longtho amadi terrorist na micham hat pale phallo natrabadi aikhoi isa la isa kanjarege haiba khalaw galoinana miyam gi rally chakre amadi Chief Minister gi War on Drugs campaign gi manung channa Manipur Police amadi Forest Department na Ukhrul gi Chingmai amada ekar yankhai manga rompak chawna tharamba popi singyan thatuna manghankhre
Pungja si fawagi oinadi ISCOM na sandok chaba Manipuri pau matangas da loijari midyeng tabiriba pumnamakpo kaina nabayathang nijari.